INDO MYANMAR NGAMKHEIDA leiba border filler 87 gi Kamjom district ka tainaba yangopo khun manakta tha sigi kuntreta gi hauraga ngarang numidang phawba manipur gi apunba lalhouba singi lanmi singa kuki national army burma KNB ga akanba mawongda khut thoknabagi makha tana phangba pawda KNB gi miyoi 13 lom siba ga loinana khulai 13 lom manipur gi apunba lalhouba singna fagatkhre hairi ngapigani phangkhre hairi Khut Thoknabagi Thodok asi Thokhrabagi matung ngasi ayuksu Saigang region gi Tamu district ki manung chanba Kumundom village ki mafam amada amuk khanna nakalani gi marakta nongmai kapna khre hairi paugi source samagi matung inna ngasi ayuk pung ahum khara helakpa duwaida nakal ani gi marakta nongmai kapna bada KNB gi lanmi mapan sikibaga loinana khulai nipan amasu fangle hairi INDO MYANMAR NGAMKHEIDA leiba border filler 87 gi Kamjom district ka tainaba yangopo khun manakta tha sigi kuntreta gi hauraga ngarang numidang phawba manipur gi apunba lalhouba singi lanmi singa kuki national army burma KNB ga akanba mawongda khut thoknabagi makha tana phangba pawda KNB gi miyoi 13 lom siba ga loinana khulai 13 lom manipur gi apunba lalhouba singna fagatkhre hairi ngapigani phangkhre hairi Khut Thoknabagi Thodok asi Thokhrabagi matung ngasi ayuksu Saigang region gi Tamu district ki manung chanba Kumundom village ki mafam amada amuk khanna nakalani gi marakta nongmai kapna khre hairi paugi source samagi matung inna ngasi ayuk pung ahum khara helakpa duwaida nakal ani gi marakta nongmai kapna bada KNB gi lanmi mapan sikibaga loinana khulai nipan amasu fangle hairi